Akaswani Imphal, Ningthoukhongjam Suni na pau pazari, ahanbada maruiba pau. Mukhyamantri Nongthombam Biren Singh na hairi, Nambul Turel gi amot pa mafam nong na semgatuna, Turel asi kanaba paikhaliba project ama mai pakle. Awang nongpok lamdamda entrepreneur singi promotion policy ama thamnaba commerce amasung industry mantri Thongam Biswajina Kendra gi pungning singsinkre. Manipur da haukiba pungkun marida myoi chamani phu COVID-19 positive oiba thengnaki. Myoi chama kunipan discharge tauki. Leibakasigi oina COVID-19 positive oibadigi phagalakpagi changsada 63.2 yaure. Punjab ta cabinet mantri ahum yauna MLA kunithoi COVID-19 positive oire amasung information amasung broadcasting mantri Prakash Javadekar na hairi sel piziraga phongba paudagi aranba pauna hena kudong thiningai oi. Mukhyamantri Nongthombam Biren Singh na hairi iroi sembadagi hairangoi thongphauba Nambul Turel gi amotpa mafam nongna semgatuna Turel asi kanaba paikhaliba project ningthina mai pakle ngasi thong Nambol bidagi Kaisampat Junction phaubada leiriba Nambul Turel gi phibam yingsilaba tungda Mukhyamantri na hai project asigi makhada Turel asida sewerage gi awat amot akai tasil handanaba iroi sembadagi mongsangai phauba sewage pipeline tingduna mongsangai da treatment tawragani Mongsangai da thamgadawri water treatment plant asida khwaidagi nawa technology sizinaraga Turel asidagi lakpa ising sengdokani mangna hai Nambul River Rejuvenation amasung conservation gi thabagasi lupa koti marpudra manga changna paikhatpani Nambul Turel gi maroiba amasung top magun singi matangda paladuna siribire na hai thong namon bidagi Kaisampat phawbagi manungda Bougainvillea thariba asina mafam asida phajahanduna tourist singi pukning singsinnabani Turel ani ki nakan sida phina Bougainvillea lai satpa varieties khara thajena khana banida thabo sida ida phina Manipur gi soil ge khwaidagi thuna hingga da basana ga da basi kari no to kana Bougainvillea forest and environment gi department minister ge dorkana Bougainvillea si kongnam board bi dagina Kaisampat aduga Kaisampat dagina makha sigi what side ani se na lai sa laga thajena Turel si gi tourist sing da attract to ga ba du report ma ko hen sira na to Delimitation gi matang da paumi sing na hangba wahang amagi paukum da Mukhyamantri na hai aranba census ta delimitation tawba sarkar na pamde anoba census ta yumpham oiraga delimitation tawnaba sarkar na honari ngasigi tharmadu da forest amasung environment mantri awangbong nyumai Manipur Vidhan Sabha gi Adyaksha K Ravindra State Planning Board ki Deputy Chairman S Rajan MLA Singh Chief Secretary DGP na jingba saruk yakhi Modernization of Handicraft Scheme gi makhada Rajya sigi National amasung State Awardee Singh da Textiles Commerce amasung Industry Mantri Thongam Biswajit Singh na sel gi tengbang khusinakre Directorate of Handlooms and Textiles na sinduna Secretary ki North Block ta leiba conference hall da pangthopa thorom aduda khutsa hairaba myoi humbudra tare ta sel gi tengbang adu khusinakibani English ngani 38 kun gi oina sel gi tengbang piba sida National Awardee taret National Merit Awardee ahum amasung State Awardee humbudaret yauri Thormaduda wangang bada mantri na hai awardee sing asina chokthabalai tan honariba adubu sakhangbo oina scheme asigi makada senthang asi pithabani mangna hai aikoi hojik sang tanaba malem amada laiba maramna aikoi gi pothok ki magun hengathan batai khutsa haibagi pothok singi maroiba sing adu paladuna mantri na hai lama sida naha sing amasuk naha oriba entrepreneur singbu yaksinaba pungning thogot patangai phade mangna hai handlooms amasung handicraft sector na rajya se thabak pibada chauna mateng pangani Scheme asigi makhada National Awardee singda lupa lakh ani amasung National Merit amadi State Awardee da lupa lakh amamam gi tengmang piri senba sahi lisingani 38 kun gi oina khangalaba khutcha haiba myoi humbudra tareta lupa lakh marfu mari pigani awang nongpok lamdam gi lamit tumit ki phibam yenglaga lamdam asigi entrepreneur singi oiba promotion policy ama thamnaba Textiles Commerce amasung Industry Mantri Thongam Biswajina Kendra gi Commerce amasung Industry Mantri Piyush Goyal gi pungning chingsinkre Jila ama pothok ama haiba scheme gi makhada Rajya Pumnamaki Industry Mantri Singha pangthokpa video conferencing gi kuthangda wari sanabada Sri Biswaji na hai Manipur yauna awang nongpok lamdam asi lambi thongi phibam phattabana pot puthok puchin tawbada kudong chadaba kaya mayuknari masina atai rajya singha sangdanaba matamda lamdam asigi entrepreneur singna kudong chadaba kaya mayuknari rajya sida thengnariba samasya sing kendra gi mantri sida pawdamladuna mangna hai rajya sida hawjik paliba BJP na lujingba sarkar asina chakhau
kihom, yangang, sing na sing mapotok sing, mapalam da taba haure, mantri na hai, scheme masi mapung pang paikat na bajila sing, atuba matam da kangdok tu na, sayo lamagi manung da, mantraloy da report taragani. For the state of the Manipur, not only this issue is not for the state, for other Muslim states as a whole. So yes, we do a selection program with many entrepreneurs. So our problem, difficult part is to complete the price, because we have the poor logistic system and even the transportation system. We cannot complete the price with our state, like Manipur and some other Muslim states have. So I would like to request our Honorable Union Minister POG to consider and make a promotional policy for, particularly for those, in the northern states. Thaurumaduga mari lenana Kendra gi mantri na Rajya Tarukta Sanagadaba Geographical Information System Online Land Banking Hogdoki. Tabiriba Pawasi Akaswani Imphal dagini. Manipur da haukiba pungkun marida mioi chama nipu COVID-19 positive oiba thengnaki masigi manungda general population dagi mioi chama kunithoi amasung armed forces ki mioi tarani pan yauri rajya gi haksel bibag ki assistant director amasung machinchak pamisak Dr. K Sasikumar Mangang na thokpa chirol ama da hai ngasi positive oiriba mioi sing adu Imphal West jila dagi marfu manga Imphal East dagi tara Thobal dagi nipan Ukhrul amasung Senapati dagi amamam Churachandpur dagi ani, Kangpokpi dagi manga, Bishnupur dagi mari, amasung Sandil dagi taruk yauri. Makoi sing makata na layang naba COVID care center sing da thamkre. Haukiba pungkun mari sa miyoy chama kunipan naba paduna discharge tawkre. Masi tharaga hausik pawbo da miyoy lising ahum chamapan yang kay taret naba pakre. Naba papagi sanga si chada humbumapan dasbik amama yaure. Raja sida hausik apum na positive case lising mga satret kun mga sure masigi manung da active case na lising ama chatret ni puhumdoy ni hari. Hausik pawbo da laichet asina miyoy kun mga laikidre. Thobal jila gi khangbo part 1 gi manung chanba Sani Law Lekai amasung Sangha Imphal Higher Secondary School Quarantine Center gi Block B amasung Block A Containment Zone onya lauthokre jila asigi Deputy Commissioner na thokbo hukum amana hai Lekai asigi miyoy taret amasung center asigi miyoy ani COVID-19 positive oirakpadagi thorang asi lokhotpani amaromda Churachandpur jila gi Salen Bank Village da leiba miyoy ani COVID-19 positive oiba thengnabadagi hariba mafam asi containment zone ni haina jila adugi district magistrate na lauthokre Ukhrul amasung Kamjong jila da halakpa mipum khudingmak numit 13 ni quarantine tawnaba TCFC na warep laure Tangkul Nagalong office da pangtokpa thorum amada mipum khudingmak tangai fadana numit 13 ni quarantine tawnaba khangali maragasida jila asigi haksel bibagna Baksi ground da rapid antigen test machine thamduna jila asida halakpa mipum khudingmak test tawbugi thabak chathari Ukhrul jila da hauji COVID-19 positive oiba miyoy taruk amasung Kamjong jila da na positive oiba miyoy ahum lairi Churachandpur jila da tangai fadana changba polam sing yonba dukan khara akaknaba hanganba natana lockdown mapung phana chathari district administration na tidiam lambi gi nongpok amasung nongchupta leiba dukan sing nongchil pung ani phawba noma kana na hangali maragasida jila asigi CMO Dr. VC Pauna hai atai rajya sindagi halakpa miyoy sing COVID-19 gi test toktokadabani kanaguma COVID-19 test tawningba sing na district hospital CMO complex ta lupa 750 piraga test tawba yagani hairi Manipur da ngasi yang mga suba chaklang khongchat numit thorom pangthokre lisinga machamapon numpu mga gi ngasi gi numinasida chaktang bigi mayukta mairui singna changchin gi ba khongchatta mioi mari lekhide numit asibu ningsing duna chai kudingi August 18 asi All Manipur Students Union MSUna chaklang khongchat haina pangthoktuna lakli mapungoi ba thorom Imphal gi pisum singa macha da leiba ningsing khubam da heka lekat tambana oiki kumsi sahi gi oinadi covid laichet leibana thorom asi chamna pangthokki Ningsing khubam da hekal lekat tamlaba matungda MSU mayai luisangda asambat thorom pangthoklaga numit palan asi luisinki rajya sigi tongan mafam singdasu MSU na sinduna numit asi pangthoki thorom asi MSU Technopol District Committee Morai na sinduna kondong lairan bihrau bungdasu pangthoki jiribam dasu MSU District Committee jiribam na sinduna babupara da thorom asi pangthoki Ukhrul jila da kumsi sahigi oina Pradhan Mantri Garib Kalyan Anna Yojana asi lairaba kohanabagi khwaidagi phaba scheme ama oire aikogi Ukhrul Pami Sorting Simre na hai Sing tamu matamda asida Ukhrul jila gi mafam amata da chinja ki awat palaibagi paw amata leite scheme asigi makha da lem namasung matam sana cheng yen thokpana imung khuding mata hingbada komhalle masigi matang da pawdap ama
Karyan ana yochana bisina kumshi ukhru zila ki tamakti khwaita ki maru oipo poverty alleviation scheme ama oiri jara hanpa ki situation thokhanti seki matang do ukhru ki nupi ama na shumphong thoki ai athom hongre aungtang ukhul dagine PMJ gi chingsi lemna phangbadagi kumsi ekhoi chaba se marangkai na phangni chahi ataidi hujik badamsi ekhoi lairaba singdi chara henba matamni adubo handak chahi di chingsi ekhoi bu prime minister na lemna pibadagi chap watpa masu leiteraga leye adugi damakna prime minister moti bu ekhoi yam thagache coronavirus sin maram oituna bracha mayam pu maru oina lairaba singki awaba tu khanpi tuna bharat sarkar na april taki november fawba PMJ ki chengsi lem na bracha mayam pu piribani akashwani imphal ki pauki tamak ukhru taki sothing shimre Central Sector Scheme gi matangda Churachandpur Jilla gi Anba District Level Monitoring Committee gi mifam ngasi jilla asigi DC Pawan Yadam na sababati oiduna DC Office Complex da pangthokre mifam aduda nauna hawdoki ba Central Sector Scheme Churachandpur Jilla da karamna chana hangadagi habigi matangda kumna khanaki scheme asigi makada Produce Cluster area da yumpham oiraga Farmers Producer Organization semba masung pungning thawatuna makhoida sel mating pigani hari Noni Zilla gi Nungba Police Station gi manung chanba Imphal jiribam lambi gi rank pang musung rongdoi khul gi marakta gari accident sibani haiba pumtharaba nupa amaga nupi amagi haksang ngasi lokhatle Nungba Police ki matungin accident adu sayil muki mamang da thokiba oiramba yai hairi Police na hai accident adu jiribam dagi Imphal tamna chatpa lambi da thokpo oiramba yai haina khanari thodo adu da lekhidraba nupi adu gi masak khangba ngamle aduga nupa adu gi masakti khangba ngamdri hairi Faceless Assessment Scheme gi makada Income Tax Bibhagna Laibak Sin Betungba webinar sing pangthokli Thaurang asigi makada Principal Commissioner Income Tax Jorat amasung Shillong na sinduna webinar pangthoki webinar asi pangthopagi maruiba pandamdi Faceless Scheme asigi makada stakeholders singda hena bhap tahandabani scheme asi chaliba tha asigi trahumdoi da Pradhan Mantri Narendra Modi na hokdoki bani Akashwani Imphal dagi pau tabiri Laibak asigi oina COVID-19 positive oibadagi phagalokpagi changsada 63.2 yaure Barana matam sana laichat asi thengnabadagi myoi lakh 15 hena naba phakre haukiba pung 13 da myoi 83 hena COVID-19 nabadagi phakre Haksel Mantraloin hai apunba corona active case asigi manungda sada 0.2 khaktamak ventilator sizinai amasung sada anina ICU da lai laichat asigi sibagi chang sada 1.9 da hanthare Haksel Mantraloin hai haukiba pung 13 da COVID-19 na naba Miyoi lising humbudra manga register tauki masiga lonena laibak asta COVID-19 gi apunba case lakh 13 lising tara sani 13 sure active case na lakh 8 lising 15 samapan marfudra ma thoi leiri laichat astagi sikiba migi masing lising humpu sambri humbudra ni thoi sure Punjab ta hayeng pangthuka dorba Vidhan Sabha gi nongjumi pham mangoina na cabinet mantri ahum yauna MLA kuni thoi COVID-19 positive oire Punjab Vidhan Sabha gi official amana hai Aam Aadmi Party ki MLA ahum Akali Dol gi taruk masung Congress ki MLA tarahumdoi positive oiba thengnare Maraga sida Kendra gi Social Justice amasung Empowerment gi Rajya Mantri Krishan Gujar COVID-19 positive oire Information amasung Broadcasting Mantri Prakash Javadekar na hairi CLP zaraga phongba paudagi aranba pauni hena kudong thiningai oi Internet and Mobiles Association of India na sinduna pangthokpa thormamada saruk yaraduna Sri Javadekar na hai Aranba pauna mafam amagi santi tugainabagi asoba sakti lai Social media da platform singda hauzik oirakliba phiba masi miyam gi wakalon asina samaja asoba singnaba amu oirakli Mantrina Sarkar asna aranba pausing laksinaba timama senduna thamli Masina digital media gi khutang da thorkliba pausing kaya yamna kudong theningai oi haibadu yengsili aroiba da maroiba pau amuk Mukhyamantri Nongthomam Biren Singh na hairi Nambu Turel gi amotpa mafam dongna semgatuna turel asi kannaba paikhaliba project mai pakle Awang nongpok lamdamda entrepreneur singi promotion policy ama thamnaba commerce amasung industry mantri thongam Beswajit na kendra gi pungning chingsinkhre Manipur da haukiba pung 13 da myoi 190 COVID-19 positive oiba thengaki myoi 119 na discharge tawki Laibak asigi oina COVID-19 positive oibadagi phagalokpagi changsada 63.2 yaure Punjab ta cabinet mantri ahum yauna MLA kunithoi COVID-19 positive oire amasung information amasung broadcasting mantri Prakash Javadekar na hairi CLP zaraga phongba paudagi aranba pauna hena kudong thiningai oi pauloi jare